Hauji hujik mak hairo higher secondary ase regular principal lairamdre loina loina vice principal lairamdre hauji yamna luraba tanja class 11 amadi class 12 ki form lap tawba exam ya nakshila kusira regular principal laitaba maram moida satra sing kangaunare satra punsi mangla kada haiba hairo apun club na amadi hairo tele parjamya mi paino phawi maram aduna hairo ta lairiba higher secondary ase athuk matamda education s manipur site ge higher secondary asida regular principal ma thabirak na haina hairo apun club site ge appeal tawjari karigumba hariba regular principal ase thabirak tab taragadi ekoi hairo apun club na amadi parja garjan singa satra kaya khusam naraga ekoina makhal kaya ge agitation amadi khongjang kya sangchalakani haina hairo apun club ki maikai de ahan bada thamjari haiba lagiba November tang tara bhu asigi manungda education s manipur site gi hairo ta lai bidiba hairo higher secondary amak tangaira higher secondary asida athubu matamda regular principal ama thabirak kadabani masida ekoina piriba deadline date November 10 asibu manungda thabirak tab taragadi ekoina angakpa yamna mayangga manada mongda hairo apun kalam khongjang changsilagani hana education s manipur amadi government of manipur da ekoina haide bawa family thamjari masida tholakpa phapata taito kudang education s education s manipur amadi manipur gamena pugadam hana aina meya mamang media mama phungokle masik tanate hauji hauji akoina tabada yam angakpa phawi regular principal tharakpagi mahutta akoina hauji class 11 amadi class 12 ki form lagi matam khara gap legi manung asida jelio thawalna magi in charge oina signatory supervisor oina habse ko tabla ngakpa phawi regular principal ama education happy mahutta education zonal education gi amana in charge oibe haibase angakpa manipur tok thok to thodo amani hana lawning maduna haiba zonal jelio se akoigi hayo higher secondary adum lehen bidawri bra mabu thabirak mahutta akoida regular principal ama thabirak padi kari kai bage haibna apna apel tawjari loina hojik lakada December naksilai in of the year ni masida akoigi angang class 6 ta 10 phawut exam thal matam naksilai masida su jeluna do pubidawri bra